Kurumjari, ISTV ki Manipuri pau miyeng tabir busigo taram noksari hanbada maruba pau. Democracy da praja singi sakti asi mapangal yamna kali haina Chief Minister Okram Ibobina haikre amadi Langol Reserve Forest area da saknairaba sing yauna miyoi kyana khuda salakliba asida Forest Department na karisu tawba ngamdre. Pau sandonong bizari Democracy da praja singi sakti asi mapangal yamna kalli haina Chief Minister Okram Ibobina ngasi Congress Bhavan da pangthokiba Indian National Congress ki samga kuntra sawangpo kumon thoramda haikre Manipur Pradesh Congress Committee na sinduna BT Road laiba Congress Bhavan da pangthokiba thoram aduda Chief Minister Okram Ibobina makhatana phongdokibada handak assembly segment nifu da pangthokadoriba Municipal Council amasung Nagar Panchayat ki mikhal asi mini assembly election oigadori masida songtok songsin tawraga masagi kananaba thiriba sasinaba rajniti walagi party gi mafam Manipur da laite haiba mapung phana khangalasi Praja Singna Congress Party da thamkiba thajaba amasung manifesto da yawkiba kaya adu mapung phana pangthoktuna sakhatpa Manipur ama puraknaba honari haiki Entire Valley district ki lairiba municipalities adu Nagar Panchayat mayam chingsi election tawda khanggadaba laire moyaba ngarang han lauhiba mayam do handaki tang 13 da election tawraga 13 da haidokpa matamda Manipur da lairiba municipalities kayada small town kayada mai pakpa ngamgadage haibase 40 assembly segment se masi oi panchayat area khadi lerungani adubu praja singna khoi party sidaida thajaba lai laite haibase madudaida khoi atopa another test ama muk sungsoi choi na id leirani na id khanjai Deputy Chief Minister ge khagam na haikibada Congress ke ideology amasung philosophy ki marum konana balawba miyoi singna Congress ta onsin duna chaiba si masamatik chadre utpani Congress na lamdam asida inglisingani ani dagi mara chetpa sarkar ama leiduna sakho thorang kya pakhatpa miyamna urabani masida Congress ki member singna sarkar amasung miyamgi marakta pau fanganaba honagadabani haiki Congress Party chumnagi political organization oina haurukiba natte Congress Party miyoi jat ka amani jat asigi wakhallon ga loina don lakpa dugamba ideology philosophy da based organda muduna yumpham organda semgat kiba sei sam kunthagi mamangda semgat kiba nu party ni habsi pun khani Congress Party not only stands for the Congress workers, but it stands for the entire nations and the entire people and all humanity. Ngasigi thoram aduda wangang kiba minister singna phongdongna kibada anauba amasung sakhatpa India amagi manglan Congress ki lusingba singna manglamba adu ngasidi mangphawngnare sarkar ki mayokta lawba amasung thabak tawba haibasi miyamgi mayokta leibani jingda purakliba sakhat thoram ki thabak asi Congress Party nani Modern Manipur amagi Manglanga loinana sangsurliba Congress Sarkar bu lakadorba mikhal gi sem saba hoduna party ki member kudimangna prajaga yamna nakna chatminnaduna thabak tawsi haiki ngasigi thoramadуда MP Minister Parliamentary Secretary MLA amadi Congress ki karmi kyana sarukyaki Sadar West Range ki manung dalariba Langol Reserve Forest area haina loktokraba Langol chingi mafam kyada forest ki clearance yaudana lamdam asigi rajniti gi lusingba awang kotha ki official singyauna miyoi kyana ching dem khaiduna yum sajilak paleptri pibam sida Reserve Forest act lisingamaga samapan marfu gi makhada Forest Department na karigumba thabak amata paikhatpa ngamdre ISTV News na phangba pawgi matungina hariba lam khopsinduna yum sajilakliba kangbuda Forest Department na notice thaduna khanganbada MLA amasung awangba thaki miyoi ni haiduna thakiba notice adugi kanaba karisu phangdre amaromda Reserve Forest area da Revenue Department na pata pikholamba yaure hairi masida Forest Department da hana khangalamba amadi no objection certificate lokibalaite Forest Rights Act inglisingani mangana lam hena khopchinba amasung pata tasinba yade haiba chana kangon leirabasu working agency oiba Tribal Welfare Department na chana handana leiri hairi masna maram oiduna lamgi mapuna khulgi miyoi amagi mingda thamduna tawningba tawduna leire Reserve Forest area da miyoi kharagi
इंटरेस्ट लम पीबा यादे क्लियरेंस लौद्रबदी मधु डिपार्टमेंट थुगाइबा ngami hairi lam hector amagi manungda oirabadi madu state forest department na piba ngami masdagi henkrabadi ministry da tirkadabani hairi amaromda miyoi kharana langol reserve forest manungda pata pairaga lam yonbagi thabaksu chathari hairi Solisirmo samapan marfugi mamangi pata oirabadi chanagani madugi matungda lerakwa oirabadi forest department na eviction tawgani haina pau asina makhatari angam athau singi amadi michang sangagi yengduna leiringaida langol reserve forest area da nongmonongmagi khulkya nongna tasinduna kudum chanchilakli reserve forest act singmo samapan marfu lerabasu forest department na act asigi makhada thabak amata lokatpangamdri Nifu Suba Sam Rifles na IGA Sam Rifles South ki makhada Androgi Gatangkot ki Kunja Singda water storage tank ani khusin nakre haina IGA Sam Rifles sauna khangalagli Delhi Model Town Chatrasal Stadium da January gi tang ahum tegi pangtokadoriba National School Games da saru yarugadaba sepak takraw boxing amadi wrestling official amadi sanarishing ngasi ayuk Delhi gi damak Imphal thadokre School Games asida sepak takraw team gi manager oriba KS Nikena Sanarui Shingi performance yenglagadi sepak takraw sanabadadi overall team champion oirakani habi thajabalai haina phungdoki Manipuri team sina overall team champion soidana lawgani haina khal Chief Minister Okram Ibobina power gi tabak hek pai kibadagi lamdam asida maigi phibam phagadana naba anoba thausil thaurang kya chanahan bagalunana thabak kya leptana paikhalagli masigi manung channa hayang December ki tang 18 da Chief Minister Okram Ibobina Mizoram ga yumno naba Manipur gi lam Sinjolda 33/11 kV substation ama sangagadori amaromda nimit asimakta da jirigi Sibapuri Khaldasu 33/11 kV substation ama sangagadori Manipur State Power Company Limited MSPCL na Sinduna hayang pangthokadoriba sangabagi thoram asida official oina phangba pawgi matungina Health Minister Funjathang Tonsing Hills Areas Committee gi Chairman Dr. Saltolian Ammu amadi Kadagi Parliamentary Secretary Mungjangil Baltena Sawyagani hairi Pangthokadoriba sangabagi thoram asigi damak MSPCL gi Managing Director na luchingba official kangbu ama ngasidagi hongna mafamsing ajuda chatpa hokre Chief Minister na lusingba ministry team adudi hayang ayuk helicopter da chatkani hairi Amaromda hayang sangagani toriba Singjolgi substation asigidamak Minister MLA Singh Changbayaroi haina Joint Action Committee Against Anti-Tribal Bill na khongjang sangchinjuna New Lamja Bungmol amadi Mission Compound gi mafam singda miyoi kya thoroktuna lambi thingoi khongjang changchinkre Loktak Development Authority LDA na Loktak Sengbagi Thabak Sada Marfudani Pan Loire Haina Media da Fongdokrabasu Lam Koiba Lakpa Thanga Amadi Karangi Miam Nadi Loktak Pata Pumdi Hanadagi Hena Thagalapana Zatok Sasinda Kudong Sadba Kya Mayoknari Hari Loktak Pata Leiba Karang Ithat Jeng Balakpa Miyoi Shingna Thanga Dagi Hi Natraga Motorboat Tongduna Changnana Bhotnabada Pumdi Kyana Chatpaya Dabadagi Yengba Fangdana Ningba Kaina Hanakiba Kya Yaure Amaromda Karangi Prajasinasu Hanagumna Chathok Chasin Tawba Yadabadagi Awaba Mayoknari Lam Koiba Lakba Miyoi Amana LDA na Pat Sengi Haibasi Kadaidano Haina Hanglagli Pumdi ji choi hoje akhoi ham chaki lambi sia laang mu leram daba pumdi dong phumjil lamba adi am ka koi dong chatpa adi al sigo ma ya jin ja ai akhoi di thang karang ji akhoi lokta ji akhoi gi kaino thumi chen dam ni kai leidra sim we gi adi ge phan na du thada da yam am tawre da ale le phim ji khoi yam ngai ga da lak che bone ba adi nga chi gi oi de le phim ji adi gi ma te taiwan na adi nuksi Karangdagi ahal amana phungdorakpada Loktak Pat Sengnabagi damak lupa crore kra kaithokhlabasu tokthorliba thabak asidi pendaba fawi haina phungdorakli Awaba mani karang kunda sarkana phum sengdoi harga khulama hi khong changbusu yada hi changbusu yada awaba nangdin leiri khoi haji Karang Island Development Organization gi President Khedana Zatkiba tang tara nipandagi thanga amadi Karang aniki phongnapom oiriba Karang mange makhongdagi haureng pandol phongnariba isinglambi asi phumdina phumjin khibana Karang Island de leiriba khunja sing nomang jathok chachin tawduna hingnabagi lambi thibada chatpa yadre cheng chak amadi chana thangna polam kya pushina bhonabada awaba mayoknare local MLA amadi Loktak Development Authority na miyang jangbi dababu pendaba phungdrakli
अखोइना इमा इबेन सिंग चेंग चाक वालु बदा कैथियन दा चटप खोप तगु मतम दा अखोइगी पुंग अदुगी मतिक संखरे नोंगाल चखरे नुमितार हले अदुगुंबा यामना कैरम तु ओइबम ओइरबनिना हजि सरकार की साइड तगी अखोइना हाइजिनिंग बदी अखोइगी लंबी सी हाइदि एलडी न बोइरो गवर्नमेंट की एनी साइड बोइरो अखोइगी हिरम मतम फापिरगा अखोइगी हाइरिबा एलडी के साइड तगी ओरसु मसिदा अखोइगी लंबी सी असंबदा अखोइगी हानै चलिबा लंबी सी दा चटप यारनबगी दमुक्ता अथु मतम दा मसिगी दमुक्ता अखोइगी नेसेसरी एक्शन लखलगा अखोइगी प्रजा के अवबसी कोन बिनबगी तंग अखोइगी तरतै निसिंगजरी नुपिलाल मेमोरियल एसोसिएशन मणिपुर यारिपोक ब्रांच दिसंबर तांग 19 दा हांगदोखरे हाइरी ब्रांच असगी प्रेसिडेंट सुबदनी अमदी सेक्रेटरी ना दालिनी देवीनी मसिगा लोइनेना टोगान टोगान बा फम पाइनेना बा मियोइ तरे सुखनख्रे दिसंबर था अमा चुपना चथरलिबा नुपिलाल निसिंग थौरम दिसंबर की तांग 19 दा नुपिलाल कॉम्प्लेक्स दा लोइसलगदी हाइरी मैहौरोल दगी लाइओइ खरबा मोइरांग निंथौसिंगी हक्तक्तगी लोकताक लाइरेंबीबु मतम पुंबदा तेक्ता कायदना लेहौनबगीदमक इरात थौनी थौरम पांथोक्तुना लाकपा अदु लिकलम कायदना पोइनुगी तारा तरुकनिगी दिसंबर की तांग 19 ता लोकताक मनुंग नुंगजेंगदा अमाइबा अमदी अमाइबिसिंगना हेकट लेकट तंबगी थौरम पांथोक्रे हाइरी थौरम अदुदा इंगु मोइरांग निंथौ के इवोहल यावना फमनाइबे क्याना सौयाकी हाइरी An emerging public health and social problem haiba hiramda nongmagi oiba workshop ama ngasi Manipur University gi Anthropology Department gi conference hall da pangthokre Center for Manipur Studies Manipur University amadi Community Network for Empowerment ga khosamnaduna pangthokiba workshop hokdokpagi thoramda health services ki official sing Manipur University gi research scholar amadi NGO singi mihutya susaryaki Hepatitis C की मतंगदा रिसोर्स पर्सन मरीना वांगांग के कम्युनिटी नेटवर्क फॉर एम्पावरमेंट की आरके नलिनी कांजना फुंगरपदा ISIVS ना हानबा संदोपदा थेंगनकिब अवाबादु हेपेटाइटिस C की मतंगददी थोक्तनबा स्टेक होल्डर सिंगी वर्कशॉप असि पंगथोकपनी मियोय लिसिंग अमा हेना टेस्ट तवदा मियोय चामरी हुमफुमंगा हेपेटाइटिस C पॉजिटिव ओइबगी केस फंगी मखाताना हेंगलक्तनबा होनमिनबा तंगाई फदे हाइकी finding that injecting drug users singi maratadi impal 92% susampura 98% prevalence laire haibagi poida report laira baduga semain sum lairagadi the masagi epidemic ki situation se will become more worsen I say sigi thaja base lairagi corona hepatitis C ki treatment amadi prevention access ki phagalakna bagi advocacy initiative mayamama paikhale Environment Directorate na asobo thodang loduna akoibagi biom kannanaba honarakliba thabagasi thagatningai ni haina Forest and Environment Minister TS Devendra nangasi Environment ge calendar phomagi thoramda haikre Minister gi office temper da pangtokba thoramadda Minister makhata na haikibada department asigi maru oiba asi miyamna khangpiba tangai fade Sako thoran ki thab ama pakhatpa matamda environment gi ayaba yaudrabadi yadabana Directorate asi yamna mapangal kanba amat changi reserve forest ki mafam singda lam khopchiliba sing forest department na kupna yangsili dakar oiba mafam sing takthokna ba honari haiki aikoina hojik tawisi gi ekoi dali chin na singya me masula policy yam tole marati no carbon oxide kai tare masula tong to ya sun to ro to ngamram mo na to policy ya policy tole ngarang numedang pung 3 lom taba matamda yaripok police station gi manung chanba Somray Kulda Laiba, Tawal Commando gi Kambuna Nongmai Kapada, Nupi Ani Yauna, Meheroi Ani Punna, Mioy Mari Son Kivatokdopo, Yaning the Pungdokuna, Lamda Madungi Miamna, Mara Labor Commando Personal Sing, Dandi Piu Haina, Mapamadu the Laiba, Commando gi Posta, Tomzin Cray. Hazula Silakpada, Mareva Pau Amhana. Democracy ta Praja Singh Sakti asi Mapangal Yamna Kali Haina, Chief Minister Okram Ibobina Haikre, Amadi, Langol Reserve Forest Area da Saknai Rabasing Yang Myoy Gyana Kunda Salali Asida Forest Department na Karisuto Wangamre. Hozigidi, ISTV Pau Min Tabir Basingwam Kana, Kurumjari.